ꯊꯥꯁꯤꯒꯤ 17-23ꯇ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯃꯇꯥꯡ ꯆꯥꯗꯕ ꯃꯔꯝꯅ ꯂꯥꯡꯊꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯤꯋꯥ ꯂꯝꯕꯤ ꯕꯣꯀꯨꯜ ꯃꯈꯣꯡ ꯑꯃꯗꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯕꯖꯥꯔ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯈꯜ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯈꯨꯟꯗꯣꯡꯕꯝ ꯁꯁꯤꯃꯨꯈꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯁꯤꯃꯨꯈꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯏꯂꯦꯛꯁꯟꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝ ꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯋꯥꯅ ꯈꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯚꯣꯠ ꯊꯥꯗꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯕꯇ ꯅꯠꯇꯅ ꯏꯂꯦꯛꯁꯟ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯇꯪꯗꯨ ꯂꯩꯕ ꯐꯪꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯔꯤꯂꯤꯐ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯑꯣꯏꯆꯥ ꯀꯌꯥꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥꯏꯆꯥ ꯀꯌꯥꯒꯤꯗꯃꯛꯇ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯈꯣꯡꯐꯝ ꯑꯃꯠꯇ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯗꯅ ꯂꯣꯛ ꯁꯚꯥꯒꯤ ꯚꯣꯠ ꯇꯧꯁꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯕꯣꯏꯀꯣꯠ ꯇꯧꯖꯕꯒꯤ ꯈꯣꯜꯂꯥꯎꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯏꯀꯣꯠ ꯇꯧꯖꯔꯦꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯈꯨꯟꯅꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯁꯤꯅ ꯑꯩꯈꯣꯏꯅ ꯚꯣꯠꯁꯤ ꯕꯣꯏꯀꯣꯠ ꯇꯧꯖꯔꯦ ꯍꯥꯏꯗꯅ ꯅꯒꯥꯝ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯁꯤ ꯐꯣꯡꯗꯣꯛꯆꯔꯤ